Sahi taruki angang yolamba mama mapaya no mi mapan phari kalhaurab angang CWC da sinakri sahi taruk khakta ngairiba macha nupa bu lupa lakh amada yonthok mama mapaya no sienaba mi mapal police na phari angang atu kallaba matung da CWC Child Welfare Committee Imphal West da kusinakri hari thaudo aduga mari leinana angang aduki mama mapa amasum mane police na phaki Pasal polis na satharak pa investigation ki saruk ama oina thaudo odu siena bani haiba L Herozit L Zina hay Sanderani S Bizenti TS Bina masum P Mandesuri kawi nupi taruk ama supportki para basinga di duty magistrate amada puthok laba matung tha sige mga phabu police custody remand lauthakre hadi Pao man hai mamang sahi ki December kun ga tarukta angang adubu mama mapa amasum mani na puraga thabak sakhi adubu makhoi na halakpa matamda angang adu yarakiti imung manung na hanglubada angang adu langmaidong da leiba boarding school amada ming chalaga thamlamle haina khumlakhi imung manung na angang adu ki maram da kup na hangba henjelakpadi ki December kun ga nipanda mama mapa amasum mani edu yumdagi thokhibadagi thiba khangdana lekhibadagi imung manung na social media mari makhong thidokpinaba thagalakhi thaudo aduga mari lainana pasoi PS na case ama lokhatuna satharakhiba investigation da angang adugi mama mapa mane mapagi masan nupi yauna mi mapal phagat pagaloinana police amadi social welfare department gi official singaloinana angang adu kalaba matung CWC Imphal West kusinakibani Faraba makhoi mapal gi manungda mama mapa amadi mane yauna mi taruk haukibi December 13 ga mathoida faraba matung duty magistrate ki court puthoklaba matung tha sigit manga phawba police custody remand lauthaki masigi matungda case asida siena bani haiba mi ahum amasu faraba matung tha sigi manga phawba police custody remand lauthaki haidi case asiga mari lainabasing masak khangdoknaba amadi makhoibu phaduna logweba action lokhanaba police na makhata na investigation sathari haidi Constable Matanta Kapsin Jadun Shijakre, Rajasthan ki Jaisalmer district say Kuntra Suraba police constable Mama ki service revolver na Masa Matana Kapsin Jadun Shijakre na police na Pongdokri. Police officer amana Pongdok Pigi Matu in a Taudo na Hanumidang Jaisalmer police lines the Tokibani. Like Kidraba constable to Gimaming Narendra Minaka we had a Pongtola Nike. Mina Narang Ayukwa Maki Kadaki Tolok Dabadigi Maki Goluxina Tong Pakai and Yang Lup the Makshi Dunalemki. Officials in Dunahaki Maki Imungi Mioising Sawai Modu Puda Sakibadigi Mina Hokiba Numikrani Simaki Kada Matan the Lerkibani. Garigi the Makta Magna, Dam Tiraba Kongtanga Sitlarak Libano Hype Hauzumaki Wena, Kang Mangam Drihenasu official Duna Fondokli. Wayal Katigi editorial Mam Tamsari, Manipur Sidul Tribe status is the gaming the Tabakzang with the Aran Yahundumsi. India the Sidul Tribe status Hibasit Lebasigi, Constitution Yelhomi Natragana, tribal community sing the Piba, socially, economically, Masum, educationally, Sakwanava Lomani. Indian Constitution ki Article 342 ki makhara sakhanglaba tribal singaduda schedule tribe ki status pangali machine sothana hingliba tribal furup singda makhal makha kya ki khudong sab pangali khudong sab singadu ki manungda education school college samasum university government ki thaba masum legislative bodies lok sabha masum state assembly singasini larik lesu tambar scholarship amasum hostel gi khudong sab pi Say amagi lopam topa P Hantali Central Natragan State Government ki Social Welfare Scheme singi kudong saba pangali Mako gilam protect awi Masida sunatana legislative amasum Lok Sabha gi sit masing pawba protect awi Mas atay state sing na tawbagum na Manipur sa tuwan ma tribal community kuntraga mari schedule tribe status singhali High riba tribal group kuntraga mari edudi Aimol Anal, Angami, Siru, Sothe, Gangte, Mar, Kabui, Inpui, Amasum, Rongmai, Kacha, Naga, Liangmai, Amasum, Zeme, Koirao, Amasum, Tangal, Koireng, Kom, Lamgang, Mau, Marang, Maring, Eni, Mizo, Lusai, Monsang, Moyon, Paite, Purum, Ralte, Shema, Simte, Sute, Tangkul, Tadau, Baipai, Zau, Paumai, Naga, Tarau, Karam any Kuki tribe amasum Matini. Mati Hariba tribe asikumza English singaniga tragani to the icon corner hapsilakibani. Tribal singi punsi mahing Pagachanaba Leba Sigi Constitution ging low
ngaklau aduna makhoi bu ngasi phawo yokhatuna lakli adubu yamna nungaitaba amana handakta Right to Information Act ki makhar ST status ta lairiba tribal singi thabak sangmada makhoi sisinariba ST ki certificate amasung Manipur lenga ki employee singi akupa data sing Manipur lenga ki Department of Personal and Administrative Reforms laitre haba khamamle RTI ki mating lauraga DP da schedule tribe ki certificate kanana piban satnabagi amasung piriba certificate adu kanana summi haina verify tawbagi haina hangmada Department of Personal and Administrative Reform ta hangmada makhoi de record laiti haina khanglaki thangai sengna maki di DP haibasi service matter khudimaki authority ni employee amagi service record appointment promotion status amasung Central Civil Service singi grievance punamak khangpam thokani madu khangda haibasi angak oinari department ayambada hangkiba RTI gi wahang singadugi pakum Department of Personnel na sai esigi jun kunga marida Administrative Secretary khudimakta pakum piraknanaba letter iki Manipur lenga ki Department ni food hangkiba wahang singadudi Manipur government ki employee singi manungda any Kuki tribe amasu thadau tribe ki employee masing kayano makhoi ki ST certificate kanana issue tawbagi amasu kanana verify tawbagi habisini department adugi manungda supnatagi taraga mari khaki pakum pirakhi pakum pirakku department singadugi manungda MSPDCL Rukhul IUS CAF NPD Water Resources Finance Fisheries MSPCL Transport Helms and Textile Agriculture Family Welfare Mahut amasum Horticulture ni Water Resources Department na pirakpa pakum na kumza English ngani ahumda any Kuki tribe ki miyoi mga thabak sanglakhi haina pali sai aduda any Kuki tribe asi ST di yorakpani hariba mga adugi manungna mari di any Kuki tribe ni haribadu makhoi mari gi apokpa mapa thadau tribe ni hain irami mga subu any Kuki tribe ki miyoi adugi certificate ta apokpadu thadau tribe ni hain irami Supreme Court na pikiba judgment amada schedule tribe ki list asi amadigi amada onthok onsin tawbi adi haibadi mapa baiphai oibadugi masanupa adu any Kuki onbi adi mataw asumna thadau tribe haina igadaba certificate aduda any Kuki tribe haina iramadu yadi asumna onthok onsin tawraga irambasing adu satnaba yadabana ST list gi lauthokadabane masu makhoina service ta changlakkiba adusu loan yadi haina logani mataw asumna atai department singna khumlaku pakhum the employee oina sanglak nibasing adugi ST certificate ta any Kuki tama iraga tribe yoram dabana singbasu RTI gi pakhum adu thingnari handaki RTI digi tholak liba pakhum singasini ST list ki certificate PB gi authority kanana oigadori bano haiba mayek singna pender pandre district collector na oigadori brana tragana mhaki makhada leiba SDC na tragana SDO na oigadori bra haiba su khangri balance na pirakpaduna hekta certificate piba yabra amasu piriba certificate ado asumani haibigi kanamatana hanna yenglamdabigi mamitari mesimangna maram oiraga phangpham tokpa ST gi status ta leijaba miyoidugi sakthung ST status list ta yaudaba mapandigi sanglak kharana phanglabra haibigi singnaba yaba wahang kayam tholakli mata asida panjning bo wafam de aranba tawribisi kanano soiribisi gi taxa kanana pugani ST gi certificate pibada masum lenga ki thabak sangbada mayek sengdaba mayama ma yauribisi ningthine inquiry tawbigi tangai phadabalai masigi sumathakta any Kuki tribe haibadi thampham thoktrabani masiga sapmanaba mongna any Mizo amasum Kacha Naga haibo haising asi ST list gi lakthokiba yananaba kari tawgadagi haiba lengana khananingi Wangoi Kendra ki MLA amasum ex MLA ani ki marakta awai khum tawdun akan mamong ungkhatnakhre sab saba mar makhatana mayam punangai minasi